अहानबदा सोशल मीडिया साइट फेसबुक कोरोंगानबा खुमन फोंदोरप वाफम खरा लोइनमक ngamjadrabasu relief leiba ima ibel isi isel sing eti singna sakawjabasi leiba leitaba saksara mata sarasu hara horau pembiyu habu wapum phongdorakli Manipur top channel ki maikei digi maru bi pau sing myamna thamjari ahanmada home guard personal sing ki thabak tawgi matam sangdokpaga mari leina kotna takibu order thabak to onto mangi Home Guard personnel singi thabak tawbagi matam sangdokpaga mari leina Manipur High Court ki Justice A Guneshwar Sharma gi bench na takiba order adu Manipur lenga ki mari leina bising atobu matam na thabak oina onthok piu haina Manipur Home Guard Employees Welfare Association ki President Y Mangi na thadorakpa sirola mana phongdorakli Shaloshin hai Home Guard personnel singi thabak tigi pothabagi sayesi yakhaiga mapan oirambadagi Manipur lenga na kumja English singa ni taraga mapan order thokna sahi khumpu da sangdok pikhe adu moina Pick Laba Senpam Karana Home Guard Sing Duty Sapsana Tobaga Loina, Personal Singer Siki Tabaki Potabam Tamda, Pensionamusum Autopasial Gimating Amata Sakar Gimakedi people like tea. Masina Maramoraga Imung Manung the Seal Tungi Kudungsat of Kiamarum Tingley. Hiram Kia Sigi Matanga Home Guard Singimut Sindana Hokiba, Megi Saset Kungani Twitter Manipur Langaki Tuan Makok Tombo official Sinda Cyril Tadun Hizaki. Adobo Langana Home Guard Singi Waka Asi, Tabidan Lady. Sarkarna tabidabadagi Manipur Home Guard Employee Welfare Association yauna High Court case ama thaduna hairiba wakat asi pibina vaisaki handakta Manipur lengan state ki employee singi thabak tawbagi matam sahi humfugani thoi ohenanaba thabak paikhatpa haukiba su lekre Odisha state su sahi humfuga manga da sangdokpa khanaba lekre loinana atop state sing su khanabagi paw lairi sai humfu suraba medically fit oibana thabak Makha Sangtana Pubun Namkigani Kanduna High Court Justice Egoneshwar bench da M. Hemchandra, Senior Advocate Amadi, Advocate M. Randy na petitioner ki makedi leptuna thasigi sachatara da khanabada Justice Guneshwar bench da hairiba sahi humfu dagi humfu gani thoina traga humfu ga manga gi wapamasi tha mari gi manung da khanana bo order ma pass toki masugi tamak Justice Egoneshwar bu Home Guard singi makedi gi thagat phongtok ga loina court ta ki bo order lenga na thabak to onthok pi haina su sirol asina makha tarakli atopa pawmana mayang langjing gram panchayat ki pukri sinda ngam sa thadakhre mayang langjing gram panchayat ki chairperson pebam gobina district fisheries officer Imphal West samnaduna gram panchayat asina konba maphamda leiba pukri sinda ngasi ngam sa lising taraga manga rom thadakhre Manipur Langana Khungang da Ladiba Pukri Singda Ngama Sathaduna, Isterasi Ngagi Poto Hangat Handuna, Mapandi Nga Pusilaktragasu Yanaba, Mi Yang that Sanchilak Riba Kongtangi Manungsana, Nga Marang Kahenduna, Mi Pantang the Nabahona Riba Langaki Toxilgi Manungsana, Ngama Sasanga Tadakibani. Pebam Gobina High Fisheries Department Director Haisnam Bal Krishna Gimiyang Makada Nga Tadabigi Kongtang Sing Sipakatuni. Lamdam asida khundaminari ba phurup singasi nga saba phurup matani lamdam asiki oina mathau taba chang adu iyauna nga puthokpa ngamdaba leiri masina maram oiraga mapandigi pusilakpa nga na menari nungnang libadi mapandigi pusilakliba nga singasi potyan yaubana haksang suni oiri maram aduna lamdam asida leijari ba taru tanan laikai gi pukri asawbasingda nga masa singasi thadaduna nga gi puthok hengana bo hotna menasi haina government phungdoki District Fishery Official Sing Yauna Mayang Langjing Youth Library Club ki Secretary Sundar Khangjarakpa Mamadi Laikai gi ha singna saruk yadu nga masa singa tu Mayang Langjing Gram Panchayat na kon mafam Langjing Tamang Taning Mana Ingkhol Tamang Sabalamadi Kameng na singbagi laikai de leiba pukri sing nga masa singa tu thadaki Amaramda Mayang Langjing GP da nga masa thadabagi khongthang asi pekhalakpa asigidama GPSC ki chairperson Gobin Amadi District Fisheries Officer Imphal West pu Khunja singi maikedi gi thagatpa phongdokhi atopa pawmana Thongju khulakpa amujau gi anobu umang samgatpi gi khongthang mai pakle Kaksing district ki manungchanba Khongjau Kulasigi Kulakpa TS Amujau na mapungai pa thawdang lawduna Kulasigi ahangba mapamsing anawbu umang sing siyam sagana wigi panamda mamang saydi ihawduna sataraki ba uthabagi thabak ngasidi sauna mai pakpa hawra hari mamang saydi uthakiba mapamsing nauna semjin sajinba loina pangthokpa paumising unaba amada Kulakpa TS Amujau na
Khongjau khulgi umanglai leiriba mafam asigi maningda leiramba ahangba mafam asimhangna lusinglaga laingaki mating yaudana u pambi samngaga yankhai asi ahanba oina thakibani hariba pambi sing asi thakraba matung phawa asangba umang ama soidana ohelaga naki Pami sing unaba amada saruk yakiba lamyanba enterprises ki proprietor Dr. Elangba Amit Kumar hai Manipur gi tungan ba mafam kya umang kokphokpana mausagi khal asauba setting pibigi wathok kya leiding serasida Khongjau gi khulakpana lusingduna sathariba thawong si Manipur gi atopa khulsingna su tamba mathoktai masina Manipur bu asangba state am ohenbada hena kumang sakshinba ngamlaga naiki amaromdana athuba matamda mahausagi punsida hanjilangnaba lengana thabuk lokhalu nimpal tha taraga tare helagnaba Manipur gi lana si lusinduna athuba matamda mahausagi punsida hanjilangnaba lengana thabuk lokhatgadabani haina nongsup Imphal Palem Ima Apunba Loop Nimpal gi Secretary General S Santi Laimana phongdokre narco terrorist singna meitei desa tharakli belana siga mari leina Checksin thourang lokhatpagi awareness program amang asi Imphal West ki Karong community hall phongdokre thourang maduru saruk yakiba Nimpal gi Secretary General S Santi Laimana mathaki wapam asi phongdokladuna manghai Kuki narco terrorist na satharakli belana sina aso apan yorakpada matawkrabna first aid pigani haibana singu tungan Checksin thourang sing expert sing na miyamna khanganabagi panamda thauram asi pangtokpani irang asina maram oiduna lamdam asigi sitmilon amadi khunai lol pirakliba saithing asina tungda hena awaba phibam ama ohenba oidanaba mipung khudimangna mipan tangdana hingnaba hotnamina sainasu S Shanti Leiman apel tokhi atopa pawmana mapok numit ka mari lainana ipikre Baby Lanchenbi Laishram Apok L Bobisnamadi L Premita Itam Nungoi Gitaruk Supamapuk Numit Thourang Panghop Gisaruk Amoina Ngasi Ipikre Department of Transfusion Medicines Rims the Pangtokibu Thourang Life Savers Manipur Safe Manipur and Indians Red Cross Society Imphal West Luksamaduna Singibini State Blood Cell Nepal State Health Society National Health Mission Manipur State Blood Transfusion Cell Manipur HDFC Bank yauna punuk samnaduna sinkibni thauram asiga mari lainana L Bobisnana phongdokhibada mahak ngasigi EB basiga punna kuntragani thoirak EB kre lamdam asida birthday ni hairagadi harau kumai tawbagi satnabi ama laklibasi afaba khudam nati lamdam asida thoklibi irang asigi kharadang oirabasu mateng oinaba luk ngakpa isil inausingda kathokpaga EPB gi thauram neki thauram asida anaba amadi EB daraka oire hairabadi aikhoi anaba hangba sati phone off tawduna lotpa phawu yawri miyamna EPB gi hainabi thamsi aiki thauram adu punna miyoi taraga manga ngasigi EB ki atopa paw khradanamu Ozana Fubudu Sai Taragi Mahiroi Makutekle case Takri Rajasthan ki Modak Police Station ki Manungsana Leiba Telia Kheri Government Higher Secondary School Amada Sumnagi Class 5 Tam Lipi Masai Sai Taradangai Riba Mahiroi Nupi Masamana Ozana Maki Pampam Ningtina Thupsindi Haibiki Wahauda Saina Fubuda Saru Mai Sakre Ramasugi Matan Ozadu ki Matak FIR ama register tokre Education Department sa Thaudo ki Matang inquiry ama Oza Abdul Aziz Mathakta Sathabokre Thaudo Nupi Masa Duna Leiba Askali Gram Panchayat ki Sarpanchna Khangalakudagi Rajasthan Education and Panchayati Raj Minister Mandan Diwalar complaint Thangalakudagi Urakimini Angang Nupi Masa Duna Sarpanch Lakminaraba Matunda Nupi Masa Duna Sarpanch Arvid Khan Lakminaraba Matung Asuma Pau Tamlaba Matung Ozadu Mathakta FIR launch Tokimini Maki Makada Bharatiya Niyai Sanita gi Makada Section 115 close to Masum Section 126 close to gi Makada investigation sa tabaw kibani Mayroy nupi masado nga si medical examination gi damak thakre loinana report ngai di hena Model Station House ki officer Yogesh Sharma na phongtokli Education Department su ozadu gi mathakta minister gi maikei di haira ko gi matungina inquiry lokot paw kibani haidin su paus ta makatari atopa madana IED Pokai Bada ITBP gi Zawan ani Sikre ani Sokle Sadisat ki Narayanpur district next slide sing the Thamlamba improvised explosive device IED ama Pokai Rakpada Indo-Tibetan border police ani Sikre loin atopa miweni aso apanang kreari district adu gi police na phungdorakli thaudo odungrang numijung ba matung Abusman area gi
Kolian umang security personnel singi maikei satakhiba joint operation mada thokibani haina IGP Sundaras na phungdukli anti narcotics operation aduda ITBP BSF amasuk state police ki personnel kya saru yaki laikhidraba personnel ani Maharashtra digi Amar Power amasum Andhra Pradesh digi K Rajesh kawi hainsu paus da makhatana report tawri Makasa tharak poina masum loshila poina to papawna Bangladesh ki law advisor na PM oirama Sheikh Hasina sinnaraktrabadi India gi mayokta protest tawbani kenkre Bangladesh ki interim government ki law advisor na karigumba prime minister oirama Sheikh Hasina bu sinnaraktabu thoklagadi India gi mayokta protest tawbagi khongjeng sangsingani kenkre na pawgi source amagi matungina phungtokli Bangladesh dagi mafam tanthokraba prime minister oiramba Sheikh Hasina bu India da kusinara o haiba yadaba taragadi Bangladesh government ki maikei digi India ki mayokta protest tawgi khongjeng sangsingani haina law advisor oiriba Asif Nasrur na phungtokli Mangna haikibada extradition treaty gi provision adugi matangna palladuna India na masibu ngang sakhamthui eri International Crime Tribunal na October 13 Hasina gi mayokta arrest warrant issue tawkraba matung tarakpad interim government gi law advisor Asif Nasrul gi wapam masi phungtokibani India gi external affairs ministry gi maikei digi Sheikh Hasina August da mafam tanthokraba matung tarakpad India da sanglaglaga laidi haina phungtokibani International Crime Tribunal gi maikei digi su Bangladesh ki authority bu Sheikh Hasina amadi ate atopa awami liki member nifuga manga puthorakna wigi yathang tawrakraban hari Nasrul na makata na hakibeda Bangladesh na legal gi arrangement ki kya ma tawre adubo India na Sheikh Hasina bu Bangladesh da kusinarakpa to kusinarakpam thu hari maramdi Bangladesh amadi India leba ani asihana na extradition treaty laina balaiba na hari kariguma India na ain bu puksial singna ngak satkani haiba taragadi Sheikh Hasina bu Bangladesh da kusinakpam thu hari Nakala marom the India gi external affairs ministry gi maikei digi Hasina gi mayokta arrest warrant issue tawkibadu gi matangda react torak paletri ministry gi maikei digi phongdokibada mahak safety gi reason maram oiraga India da sanglakibani amadi makhata na mahak mafam asida laikhigani Sheikh Hasina security reason maram oiraga takthokma mafam amada takthokdaba mafam amada phongdokre masigi matung tarakona mahak kadaida laikhrabano haiba sabsana khangmangamdri hairi